Manipuri wari pambi senena tabiriba pumnamakpu taram noksari ngasidagi hauduna miyamda horror story ama kodol tamjari wari sigi mamingna akiba saktam haiba wari sigi ahanba tangkakni wari sibu ibirakpana lamabam puja taminarasi tangkakna aina sandok sagadaba akiba saktam haiba wari sigi ahanba saruk Muthi hairiba angang ase mama lukhrabina yokchabani mahaki mapasu mana taibang mirol tadringaigi matam aduda laikhidare angang oiringaidagi hauna awa masak khangna haurakpa angangni mama lukhrabina sara ani suna chadrabasu masagi mahai masing tambada nongmata awalapa amata laihalakte Muthisu Imphanda lairik tamnanaba renta lainaba haiduna lai yumsibu mi laibro kana kana laige kaino miso amata khumde security su laitaba malini tanjaduda yumbu ado tholai kari laire bungo muthina kaka ai asida renta lainaba hainarambadune zumbu asauna nang lao nahan barada laibai hainarambado nang oire muthina hoi kaka yumbu aduna fare fare sanga ai nangi ka do takpiramage asi hairaga yumbu aduga muthiga do magi rum tamna lai yumbu aduna asumna amuk hairai nang phajana layuko mafam sida laiba mi khudingmak nachinnanau dauna loina gadabani muthina hoi kaka fagani yumbu aduna amuk kupthana hanglai hai nangi yumgi midi ude lagtabra muthina kaka ima sumasangamde aduna ai itomta adum laaba yumbuna ado noi babadi wahaido tabada muthi yamna nungaitaba sakpam utuna mapi irase lai lukthaduna yamna tamna hairai kaka babadi laikhidaba yamna kuire aina angang oingaida laikhidare asauna ihe kakadi khangdadana tawbani ko saunu koibungo fare fare fajana layuko kakado chalage asi hairaga yumbu adusu prap satki muthina kado hek changakpa matamda masada hainadaba aki tujungba ama phawi muthiso kado loisilli ngaihaki tungda loisinba loiduna phamungda ngahak amuk hiptuna laire talaktuda magi ka thangnana laiba tompok mana school halakpa matam aduda ure mi changnadaba ka aduda thong hanglambado asi ubada masado tu chumba phawi tompokna matomta khanjai asidi kanana hanglamliba jano aibu amukta changaga yenglubana faroidrane kisu kina yengtadi yenglage asi hairaga kado tamna tompok makhongado tapna tapna thangduna changlai tompokna kado changlakpa matam aduda phamungda mi ama hiptuna laiba ubada tompokti akiba pakhatpa henmanduna tingkhattana laurai tumduna lairamba muthisu khonjel adu tabada khangboi kariboi phamungdagi longna phuk launa hogalai ngaihakti anido munna yengnaduna lai aduga amuk anido kanna nolai muthina asumna hairai kaino bai ngawra nangbo mihunga loina chenkhat khare nangko sini he tompok amadi muthi mabani se yamna chanajaba marupni mabani ni ka punna lainanaba hainabani adubu muthina khara thengna lakpa maramna tompokti atopa roommate amaga punna laiminakhibani tompokna hairai bai nang sauranu ai atopa roommate amaga laire aina ngarang lao hairaga nangdi laksu lakte muthina is bitka de he aina fajana haikhraga tompokna sibu aina ra mi yumbu kakana silaklaga muthina yare yare kaisukai debo aigi so hayeng ama lakcharani khangnaba
ꯇꯣꯝꯄꯣꯛꯅ ꯍꯧꯖꯤꯛꯇꯤ ꯁꯦꯁꯟ ꯍꯧꯔꯛꯂꯕꯅꯤꯅ ꯃꯤ ꯑꯅꯧꯕ ꯌꯥꯝꯅ ꯆꯪꯂꯛꯈꯤꯅꯤ ꯌꯥꯔꯦꯁꯦ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯀꯥꯗ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯄꯨꯟꯅ ꯆꯥꯔꯨꯔꯁꯦ ꯃꯨꯊꯤꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤ ꯑꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯏꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯑꯃꯗꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯃꯈꯣꯏꯁꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯅꯪꯕꯨ ꯅꯊꯟꯅꯇ ꯇꯨꯝꯕ ꯀꯤꯒꯗ꯭ꯔꯣ ꯃꯨꯊꯤꯅ ꯅꯣꯛꯑꯒ ꯆꯠꯊꯣꯛꯑꯗ ꯅꯥꯞ ꯆꯥꯗꯕ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯀꯤꯒꯗ꯭ꯔꯣ ꯀꯥꯏꯅ ꯇꯣꯝꯄꯣꯛꯅ ꯐꯥꯒꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯚꯥꯏ ꯅꯪꯒꯤ ꯀꯥꯁꯦ ꯈꯔ ꯍꯥꯏꯅꯕꯅꯦꯀꯣ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯣ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯃꯨꯊꯤꯗꯣ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯅ ꯍꯥꯏꯔꯛꯏ ꯑꯁ ꯅꯪꯁꯨ ꯇꯜꯂꯦꯍꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯣꯝꯄꯣꯛꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕꯁꯨꯅꯤ ꯃꯃꯥꯡꯗ ꯀꯥ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯅꯤ ꯑꯍꯨꯝꯃꯨꯛꯇꯤ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯪꯂꯥꯛꯅꯔꯤꯅꯦꯁꯨ ꯍꯥꯏ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯒ ꯁꯤꯔꯤꯅꯦꯁꯨ ꯍꯥꯏ ꯃꯌꯥꯝꯅ ꯈꯟꯅꯕꯅꯤ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯚꯥꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯤꯅ ꯌꯥꯝꯅ ꯉꯥꯡꯅꯩꯀꯣ ꯑꯩꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯀꯥ ꯑꯁꯤꯗ ꯃꯤ ꯈꯔ ꯂꯩꯈꯤꯗꯕ ꯌꯥꯎꯏ ꯍꯥꯏꯌꯦ ꯑꯩꯁꯨ ꯈꯪꯗꯦ ꯃꯤꯅ ꯍꯥꯏꯅꯕꯅꯦ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯣ ꯃꯨꯊꯤꯅ ꯑꯆꯨꯝꯕꯔꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯑꯗꯣ ꯅꯪꯗꯤ ꯅꯣꯡꯃꯇ ꯊꯦꯡꯅꯗ꯭ꯔꯣ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯨꯊꯤ ꯀꯟꯅ ꯅꯣꯛꯊꯣꯛꯂꯛꯏ ꯆꯠꯊꯣꯛꯀꯣ ꯑꯥꯗ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯅꯪꯅ ꯆꯨꯝꯃꯤꯁꯨ ꯂꯥꯜꯂꯤꯁꯨ ꯈꯪꯗ ꯄꯦꯜꯂꯤꯍꯦ ꯑꯩꯗꯤ ꯅꯪꯒꯤꯁꯦ ꯑꯩ ꯍꯥꯔꯠ ꯈꯔ ꯁꯣꯜꯂꯦ ꯍꯥꯏꯕꯗꯨꯗ ꯑꯩꯉꯣꯟꯗ ꯀꯤꯍꯟꯗꯣꯏ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯦꯕꯣ ꯁꯨꯡꯀꯤ ꯀꯤꯕꯤꯔꯣꯏ ꯈꯪꯉꯕ ꯇꯣꯝꯄꯣꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯌꯥꯔꯤꯁꯦ ꯑꯗꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯤ ꯚꯨꯠ ꯃꯋꯥ ꯑꯃꯠꯇ ꯂꯧꯗꯦ ꯃꯨꯊꯤꯅ ꯑꯗꯨꯅꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣ ꯊꯣꯛꯂꯛꯇ ꯊꯣꯛꯂꯛꯁꯅꯨ ꯃꯉꯛ ꯀꯥꯗꯣ ꯊꯨꯗꯦꯛꯀꯦ ꯇꯣꯝꯄꯣꯛꯅ ꯃꯇꯝ ꯑꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯅꯪꯁꯨ ꯇꯨꯝꯅꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ ꯑꯗꯣ ꯅꯪ ꯀꯤꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯀꯣ ꯉꯁꯤꯗꯤ ꯃꯨꯊꯤꯗꯣ ꯈꯔꯗꯤ ꯀꯤꯔꯕꯅꯤ ꯑꯗꯨꯕꯨ ꯀꯤ ꯍꯥꯏꯔꯨꯕꯗꯤ ꯅꯨꯄꯥ ꯊꯣꯛꯇꯦ ꯄꯥꯡꯗꯦ ꯍꯥꯏꯔꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯀꯤꯕ ꯀꯥꯏꯅ ꯌꯥꯔꯤꯁꯦ ꯅꯪꯁꯨ ꯇꯨꯝꯖꯔꯨꯔꯣ ꯑꯩꯒꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯒꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩꯗꯤ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯠꯈꯔꯦ ꯃꯨꯊꯤꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯒꯦ ꯇꯧꯕꯒ ꯇꯣꯝꯄꯣꯛꯇꯣ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯒ ꯑꯗꯣ ꯚꯥꯏ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯇꯨꯝꯃꯨ ꯒꯨꯗ ꯅꯥꯏꯠ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯃꯨꯊꯤꯁꯨ ꯊꯣꯡꯁꯨ ꯐꯖꯅ ꯂꯣꯟꯁꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯅ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯄꯥꯔꯤ ꯑꯗꯨꯕꯨ ꯃꯨꯊꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯅ ꯄꯥꯅ ꯇꯦꯕꯜꯗ ꯇꯨꯝꯊꯈꯤ ꯄꯨꯡꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯈꯔ ꯍꯦꯜꯂꯝꯂꯦ ꯇꯥꯂꯛꯇꯨꯗ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯁꯤꯠꯄ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯨꯊꯤꯗꯤ ꯀꯟꯅ ꯇꯨꯝꯊꯈꯤꯕꯅ ꯀꯔꯤꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯉꯛꯄ ꯃꯇꯧꯅꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯜꯂꯛꯂꯦ ꯊꯣꯡꯅꯥꯎ ꯀꯥꯗꯣ ꯃꯇꯣꯝꯇ ꯇꯞꯅ ꯍꯥꯡꯗꯣꯛꯂꯛꯂꯒ ꯑꯃꯨꯛ ꯈꯨꯝꯖꯤꯟ ꯑꯃꯨꯛ ꯍꯥꯡꯗꯣꯛ ꯇꯧꯔꯒ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯗꯣ ꯃꯨꯊꯤꯗꯤ ꯀꯟꯅ ꯇꯨꯝꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯇꯟꯖꯥꯗꯨꯗ ꯊꯣꯡ ꯑꯗꯣ ꯃꯇꯣꯝꯇ ꯇꯞꯅ ꯍꯥꯡꯗꯣꯛꯂꯛꯏ ꯃꯗꯣ ꯐꯥꯎꯕ ꯃꯨꯊꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯨꯡꯁꯤꯠꯁꯨ ꯈꯪꯀꯟ ꯀꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡꯅꯥꯎꯁꯤꯡꯗꯣ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕꯗꯨꯗꯒꯤ ꯒꯝ ꯂꯥꯎꯅ ꯃꯈꯣꯟ ꯊꯣꯛꯂꯛꯏ ꯃꯨꯊꯤꯁꯨ ꯃꯈꯣꯜ ꯑꯗꯣ ꯇꯥꯕꯗ ꯃꯤꯠ ꯈꯪꯁꯤꯡ ꯃꯨꯊꯤꯁꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯕꯗꯣ ꯎꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯎꯕꯒ ꯃꯨꯊꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯥꯅ ꯊꯣꯡ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯂꯣꯜꯂꯒ ꯊꯝꯂꯝꯕꯅꯤꯅ ꯃꯥꯁꯨ ꯈꯔꯗꯤ ꯀꯤꯔꯦ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯒ ꯂꯣꯟꯁꯤꯜꯂꯤ ꯃꯥꯁꯨ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯐꯃꯨꯡꯗ ꯄꯔꯞ ꯀꯥꯈꯠꯂꯤ ꯃꯨꯊꯤꯅ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯦꯅꯦ ꯏꯃꯥꯅ ꯐꯅꯦꯛ ꯊꯥꯅꯕ ꯄꯤꯔꯛꯄꯗꯣ ꯊꯥꯍꯧꯗꯔꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯕꯦꯛ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯎꯈꯤꯗ꯭ꯔꯅꯦ ꯃꯨꯊꯤꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯟꯖꯥꯟꯅꯩ ꯂꯧꯔꯨꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯅꯦ ꯑꯩꯕꯨ ꯍꯧꯒꯠꯀꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯃꯨꯊꯤꯗꯤ ꯃꯁꯥꯗꯣ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯇꯟꯖꯥꯗꯨꯗ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯃꯨꯊꯤꯁꯨ ꯇꯦꯕꯜꯗ ꯂꯦꯝ ꯊꯝꯍꯧꯕꯗꯣ
ꯂꯧꯅꯅꯕ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯅ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯄ ꯇꯥꯟꯖꯥꯗꯨꯃꯛꯇꯗꯅꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ꯫ ꯃꯨꯊꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯃꯝꯕꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯥꯔꯦ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯔꯦ, ꯊꯣꯡ ꯍꯥꯡꯗꯣꯛꯄꯩ ꯃꯈꯣꯟꯅꯤ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯉꯦ꯫ ꯑꯗꯨꯕꯨ ꯃꯨꯊꯤꯁꯨ ꯀꯤꯅ ꯀꯤꯅ ꯃꯥꯁꯨ ꯇꯦꯕꯜꯗ ꯂꯩꯍꯧꯕ ꯂꯦꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯨꯊꯤꯗꯤ ꯃꯁꯥꯗꯣ ꯑꯀꯤꯕ ꯀꯌꯥꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯦꯝ ꯑꯗꯣ ꯃꯈꯨꯠꯅ ꯑꯃꯝꯕꯗꯨꯗ ꯃꯥꯗꯨꯅ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯦꯝ ꯑꯗꯨꯁꯨ ꯃꯥꯅ ꯊꯦꯡꯅꯔꯦ꯫ ꯃꯨꯊꯤꯗꯣ ꯃꯁꯥꯗꯣ ꯈꯔ ꯌꯥꯡꯕꯒꯨꯝ ꯇꯧꯖꯩ꯫ ꯃꯥꯅ ꯂꯦꯝ ꯑꯗꯣ ꯊꯥꯜꯂꯒ ꯇꯨꯡꯗ ꯇꯞꯅ ꯑꯣꯟꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯦꯝꯇꯣ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯈꯪꯍꯧꯈꯤꯗꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯊꯣꯡꯗꯣ ꯑꯃꯨꯛꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗꯨꯗ ꯃꯨꯊꯤꯗꯤ ꯊꯣꯡꯗꯣ ꯂꯣꯟꯕꯗꯨꯁꯨ ꯆꯪꯕ ꯀꯤꯔꯦ꯫ ꯑꯗꯨꯕꯨ ꯂꯣꯟꯗꯕꯃꯛꯇꯤ ꯌꯥꯗꯕꯅꯤꯅ ꯂꯦꯝꯇꯣ ꯈꯨꯟꯒꯠꯂꯒ ꯈꯣꯡꯊꯥꯡ ꯈꯔꯗꯤ ꯇꯞꯅ ꯇꯞꯅ ꯊꯥꯡꯕ ꯍꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯍꯨꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯦ꯫ ꯇꯥꯂꯛꯇꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯈꯣꯠꯄꯒꯤ ꯃꯈꯣꯟꯁꯨ ꯇꯥꯏ꯫ ꯑꯗꯣ ꯃꯥꯅ ꯀꯤꯅ ꯀꯤꯅ ꯆꯪꯁꯤꯜꯂꯒ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯉꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯗꯦ, ꯈꯣꯠꯄꯁꯨ ꯂꯦꯞꯈꯤ꯫ ꯇꯧꯕꯇꯕꯨ ꯍꯨꯏꯗꯤ ꯈꯣꯡꯕ ꯀꯞꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯇꯟꯖꯥꯗꯨꯃꯛꯇꯗꯅꯤ ꯃꯥꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯈꯔ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯨꯊꯤꯗꯤ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ, ꯃꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ, ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯃꯃꯥꯕꯨ ꯑꯃꯨꯛ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯅ ꯅꯤꯡꯖꯩ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯔꯦ꯫ ꯃꯨꯊꯤꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯣ ꯄꯤꯔꯥꯡꯅ ꯄꯤꯛ ꯊꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯇꯞꯅ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯛꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯣ ꯎꯕꯗ ꯃꯥ ꯀꯤꯕꯅ ꯂꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯔꯩ ꯈꯠꯄ ꯐꯥꯎꯕ ꯊꯣꯛꯈꯤꯗꯔꯦ꯫ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯦꯝ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯈꯤ꯫ ꯃꯨꯊꯤꯕꯨ ꯑꯀꯤꯕ ꯐꯪꯂꯕ ꯁꯥꯎꯍꯨꯝ ꯅꯥꯏꯕ ꯁꯛꯇꯝ ꯑꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯠꯄꯤꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯌꯦꯡꯕꯤꯗꯦ꯫ ꯇꯨꯝꯂꯤꯕꯅꯤ ꯅꯤꯡꯅꯗꯨꯅ ꯑꯗꯨꯝ ꯂꯩꯅꯔꯦ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤ꯫ ꯁ꯭ꯀꯨꯜ ꯀꯥꯅꯕ ꯃꯇꯝꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯀꯩꯅꯣ ꯃꯥꯅ ꯉꯔꯥꯡꯗ ꯂꯥꯛꯑꯒ ꯊꯦꯡꯅ ꯍꯧꯒꯠꯂꯤꯁꯤꯅ? ꯃꯌꯨꯝꯗꯗꯤ ꯑꯃꯨꯛꯇ ꯑꯣꯏꯕ ꯅꯣꯡ ꯉꯥꯟꯕ ꯅꯪꯗꯦ꯫ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯀꯤꯕꯩ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯩ ꯈꯪꯉꯤꯅꯦ ꯃꯥꯒꯤꯁꯦ꯫ ꯑꯁꯤ ꯈꯜꯂꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯨꯊꯤꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯊꯣꯡ ꯑꯗꯣ ꯊꯤꯟꯗꯨꯅ ꯀꯧꯏ, ꯚꯥꯏ, ꯚꯥꯏ ꯇꯥꯕ꯭ꯔꯣ? ꯄꯨꯡꯁꯦ ꯑꯥ ꯌꯧꯔꯦ, ꯊꯦꯡꯉꯤꯅꯦ ꯅꯪꯕꯣ꯫ ꯈꯔ ꯇꯨꯝꯃꯗꯤ ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯍꯩꯃꯥ, ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯅꯌꯨꯝꯗ ꯇꯨꯝꯕ ꯐꯪꯗꯕꯒꯤ ꯁꯤꯗ ꯂꯥꯛꯑꯒ ꯂꯥꯏꯁꯥꯡꯈꯩ ꯇꯨꯝꯃꯤꯔꯣ? ꯅꯪꯒꯤꯁꯦ ꯈꯪꯒꯅꯤ, ꯅꯃꯥ ꯍꯥꯏꯗꯣꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯐꯥꯎꯕ ꯊꯣꯡꯗꯤ ꯁꯨꯡꯍꯥꯡ ꯍꯥꯡꯗꯣꯛꯂꯛꯇꯦ꯫ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛꯁꯨ ꯐꯥꯒꯤ ꯇꯧꯔꯛꯏ, ꯑꯣ, ꯅꯪꯒꯤ ꯊꯣꯡꯁꯦ ꯍꯥꯡꯂꯔꯣꯏ ꯈꯜꯂꯦꯅꯦ, ꯑꯩ ꯊꯣꯡꯁꯦ ꯀꯧꯈꯥꯏꯔꯛꯑꯒꯦ, ꯈꯪꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯃꯈꯣꯡꯅ ꯈꯔ ꯀꯥꯎꯕ ꯍꯧꯏ꯫ ꯑꯗꯨ ꯐꯥꯎꯕ ꯀꯔꯤꯁꯨ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇ ꯇꯥꯗꯦ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯇꯣꯝꯄꯣꯛꯁꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯛꯏ꯫ ꯊꯣꯡ ꯑꯗꯣ ꯍꯥꯡꯃꯟꯗꯕꯗꯒꯤ ꯑꯇꯣꯞꯄ ꯔꯨꯝꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯌꯨꯝꯕꯨ ꯀꯧꯗꯨꯅ ꯀꯥ ꯑꯗꯨꯗ ꯄꯨꯔꯛꯏ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩ ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯥ ꯍꯧꯗꯣꯛꯄꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ? ꯇꯣꯝꯄꯣꯛꯅ ꯈꯨꯝꯂꯛꯏ, ꯀꯀꯥ, ꯑꯩꯅ ꯍꯧꯖꯤꯛꯋꯥꯏ ꯁ꯭ꯀꯨꯜ ꯆꯠꯅꯅꯕ ꯀꯧꯕꯅꯦ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯃꯨꯛ ꯃꯨꯊꯤꯕꯨ ꯀꯧꯕ ꯌꯥꯕ ꯀꯧꯔꯦ, ꯑꯗꯨꯕు ꯈꯨꯝꯂꯛꯄꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯀꯧꯕ ꯍꯧꯅꯕ ꯀꯧꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗꯔꯦ꯫ ꯃꯌꯥꯝꯗꯣ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯊꯣꯡ ꯑꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯧꯈꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯣ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯟꯅꯔꯦ꯫ ꯇꯣꯝꯄꯣꯛꯇꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯣ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯃꯔꯨꯞ ꯑꯗꯨꯕꯨ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯚꯥꯏ? ꯅꯪꯅ ꯉꯁꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ
ꯑꯩꯅ ꯉꯔꯥꯡ ꯅꯉꯣꯟꯗ ꯑꯩꯒꯤ ꯀꯥꯗ ꯄꯨꯟꯅ ꯂꯩꯔꯁꯦ ꯍꯥꯏꯈꯤꯕꯗ ꯅꯪꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ, ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯍꯜꯂꯛꯑꯣ ꯃꯔꯨꯞ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯇꯣꯝꯄꯣꯛꯇ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯃꯔꯨꯞꯁꯦ ꯃꯁꯥꯗ ꯀꯔꯤ ꯀꯔꯤ ꯂꯩꯅꯥ ꯑꯅꯥꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯅꯪꯗꯤ ꯈꯪꯕ꯭ꯔꯥ? ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯀꯥ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯅꯥꯕ ꯂꯩꯇꯦ, ꯑꯗꯣ ꯃꯥꯅ ꯍꯥꯏꯕꯗ ꯍꯥꯔꯠꯇꯤ ꯈꯔ ꯁꯣꯜꯂꯦ ꯍꯥꯏꯌꯦ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤꯁꯦ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯔꯦ, ꯑꯗꯨꯒ ꯑꯃꯅ ꯃꯨꯊꯤꯒꯤ ꯃꯃꯥ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯄꯥꯎ ꯄꯤꯔꯦ꯫ ꯃꯨꯊꯤꯒꯤ ꯃꯃꯥꯗꯤ ꯃꯆꯥꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯃꯣꯏꯗ ꯕ꯭ꯔꯖ ꯇꯥꯈꯤꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯃꯃꯥꯗꯣ ꯃꯨꯊꯤꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯛꯏ, ꯑꯗꯨꯕꯨ ꯃꯨꯊꯤꯒꯤ ꯃꯃꯥꯗꯨꯗꯤ ꯃꯨꯊꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯂꯩꯃꯥꯏꯗ ꯂꯦꯛꯊꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯁꯤꯡ ꯊꯥꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯨꯊꯤꯒꯤ ꯃꯃꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯃꯥ ꯑꯗꯨꯗ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯃꯨꯊꯤꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯣ, ꯃꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯃꯤꯠ ꯄꯥꯡꯉꯣ ꯌꯥꯗꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯀꯧꯗꯨꯅ ꯀꯞꯄꯤ꯫ ꯃꯨꯊꯤꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯈꯠꯄꯤꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫